Online Manipur YouTube channel se bing birba mayam pum nong pum na taram oksari yamna breaking news am kak thamjage ahum subu numita su yamna kanna Bisnupur gi Naran Senada nongmai kanna kapnari hairi aduga hojike oinade asoka pangi pau phangba ngamdri pau phangba ga update tawjarake ningsing bayai ngarang su Naran Sena maning da kuki militant singa nongmai kapna bada ARB am bayau namioi mari sok kre kuki militant taret sire ahum sokle haina thaja nakiba leikibani aduga top update amana sekmai luang sanggol dasu kuki militant singa nongmai kapsil lakre ngarang ahing nongyai pung taragani thoi Gabinet kunrom taba matam sekmai turen paringi sarukta sekmai oil pump gi nongpok thangba turen torban dagi haigatlaga leiba luang sangkal mapanda kuki militant singna nongmai kapsil lakre nongmai kapsil lakpa du da kulngak libu khunja bulun ter singna so handun nongmai kapki machit oina nongmai kapagi thodok asing ase pung manga phawba chat thaki nakal ani makta so kapan yaw bagi paudi pangkide amarom da kanglatung bigi mathakta orphan home manakta leiba Jamkin fai kuki kuldasu ngasi nongalam daida nong makeup na kre hairi mafam masida nong makeup na riba asi kuki masal gi marakta oiramgani haina singnari sapsaba paudi phangbangam dri Rugo top update amana kuki militant sing dalan darak le haiba khangna rayang na kari gi tumina laithok ni bano Manipur gi Chief Minister N Biren masam na terrorist ne haina yamna phong lauthok raba kuki militant kangbu na mitai khul kaya da nong makeup sin duna lan darak le loina na misimina kay yaure haiba gi pau Manipur lenga ngata na tanan tumina laisil basi kari gi no haiba wofam amalagle kuki terrorist kangbu na nong makeup sin duna yum mai thaba misimina thokal le haiba hek kangba ga Manipur lenga ki makha da leiriba state security forcing thodok thokfam da khudak ta thomjin duna kuki terrorist sing bu tak thokna ba amadi phagat na ain gi oiba sarak pina ba thabuk lenga to phum thokpani adu bo Manipur lenga no kuki terrorist sing na nong makeup sin duna landas lag de haiba khangna loina na makoi gi nong mai maru na panduna mi ka sok tuna ambulance ta imphal da leiba hospital ka da leikan na ba phuklak le bagi pau phangna kari gumba lokot pam tok thabuk amata lokatana tumina lesin ba haibasi yamna lali sarkar gi thawng asina takli badi kuki militant sing asibu lengak na phongna sogat le haibani masigi mayek sing laba khudam haiba bungarang naral sena da kuki terrorist sing na lawsuba sachaba khunja na ani da nongmai kap sin dun khunja ama soka pan nangki masigi matung na makata na kulnga ku khunja bulan ter sing na nongmai kap na bagi thabuk chathabada kuki militant sing na mioi ni pan nongmai kap sin dun sokan ki amana nongmai kap tuna hatki asigumba mihat mipun gi thawong asi sathari haibasi Bisnupur district police amadi mafam adu leiriba central security force na singbana khanglaba su thodok thokfam da thomjin duna kuki terrorist sing tak thokna ba amadi phagat na bagi thabok amata lokhat khide makata na akan ba mong da nongmai kap narbasu Manipuri lengak na kari su na sungdana leithoki nongmai kap na baduna misimina amadi asokapan yauri haibasi Chief Minister N Biren atai minister amadi MLA sing loina na Manipur gi DGP security advisor na singba pautar ba sukhang na ba sukari gumba thab amata lokhat na leiki home pair Chief Minister na su makata na state security forcing da thoda aduna nongmai kap sin dona landa silakli ba kuki militant sing tak thok na ba amadi phagat na ba thabok pai khat na ba thauda dana tumin na leithokli ba sikari kino Manipur gi konung oiriba imphal mayon amadi akoi umpham sing da nongmai kap na ba gi thaudok amadi atai maihau langpoki thodok thorakpa matamdari khudak ta henba security force sajin duna control tawna ba honai nongmai kap narba mioi sing khudak ta phagatuna ain gi oiba thabuk lokhatna ba honai matawsum na Manipur gi mafam amadi hingsa gi thodok thorakpa matamda madugi paw hek phangbagam pur leingak na khudak ta hingsa thokliba mioi sing adu phagatuna ain gi oiba sairak pina ba hona pham thokpani masigi on taina ba dandak Manipur gi tongan mafam da kuki terrorist sing na phaba makhal gi nongmai sin aduna kulai paijadaba mitai miyam da nongmai kapsin duna landa silak ko yum mai thaba pochai kaya lut tawbagi thabuk sathare khangna lenga na kudak ki oiba thabuk lokhatana miyam gi damakta Manipuri lenga leiri lamdam asi rules of law mapung phana satliba mafam amani haiba adu lenga na tawthorakpa thabuk na utpa ngamde Manipuri lenga ki asoiba haibadi kuki terrorist sing mapung phana sogot pagum tawbagi thawong asina kuki terrorist sing na naw sauduna makhoi gi damakta Manipuri lenga leiri haiduna misam Mitay singi mathakta maning tamna nongmai kap sin dun landa bagi thabuk ase chatharak laita adraba mikap mirau koltana nillaba lamdam amma haibadu oire oiriba phibam asida lengak mapu oiriba Chief Minister da ki hauraga atai minister amade MLA singna makoi gi sakuri kontuna sarkar kai draga loire haiduna yamna nungaiba punsi maren amada ningai dana leithokpa ngami MLA sing ase mikhal gi matamde miyamna bot thata duna miyam gi mihut oina thagat kibani haiba asi khangjadabagum tawi maduna Manipur lengak ama ichau chauna leina lengak ki mimang magtada kuki terrorist sing na landarak pa matamda karigumba thabuk amata lokhatana kumhai yengbogum leithokliba asi karigino haiba adu lengak mapu oiriba Chief Minister N Biren na macha khaina lebak miyam da sengdokpham thogi video sing bibagi da makta mayam pum na pu amuka na thagat chari anob update ki da makta nusi video na channel na subscribe to bidamu thank you so much